ताबिरु खाइपुनो पु इमेज टीवी न तरामना ऑक्सेबल लोयना प्रदेश कुमार ना खुरुमजरी ngasiगी मरुवा पाउदा लेबाक की चौकट थोरांग अमदी करी तौसिगे हाइबदु नैननबा असेंबली द खनसी डेबेट तौसी पाखुम लेरोइद मफमदा ngangnagumsi हाइना चीफ मिनिस्टर एन बिरेन हाइख्रे प्रेस मीडिया की पोलम सिंह मई थादुना मांगहन हाइबसी तसेंगना लाइबक थीबनी हाइना ऑल नागा ट्रेडर्स एसोसिएशन मणिपुर की माइकेदगी फोंगदोकली One day national workshop on agroforestry for green economic transition and climate resilience, exploring nature's infinite potential for unlocking natural economic zones in northeast haibasida workshop pangthokre loidana Brazil the plain kaib the mei hupumatoi sire Papungoy po lobirasi Laibak asigi chokot thorang abadi kari tawsige haibadu nainanaba assembly da khanasi debate tawsi paukhum lairoi mafam da ngangnagumsi masini democracy gi fazaba haina chief minister Nongtumam Birena phundokre wafam asi chahi khuding gi pangthoktuna lakpa har ghar tiranga campaign gi suruk ama oina ngasidagi hauduna thasi 35 fawba pangthokadaba tiranga concert की थोरम अमा डिपार्टमेंट ऑफ आर्ट एंड कल्चर गवर्नमेंट ऑफ मणिपुर सिंधुना पैलेस कंपाउंड लेबा एमएसएफ डीएस की ऑडिटोरियम द पांगदोखिबा थोरम अदुगा मई लेनना फोंगदोखिबनी थोरम अदुदा हेल्थ एंड फैमिली वेलफेयर मिनिस्टर डॉक्टर सपम रंजन यूथ अफेयर्स एंड स्पोर्ट्स मिनिस्टर गोविंदास कोंथोजम पीएचडी मिनिस्टर लेशांगथेम सुशीलद्रो ट्रांसपोर्ट मिनिस्टर खासिम वासुम वाटर रिसोर्सेस मिनिस्टर अवांगबो निमाई मोरांग इसगी एमएलए थोंगाम शांति वांखै एससी एमएलए थांगजम अरुण कुमार पासोई एससी एमएलए सापम केवा वाबाई एससी एमएलए उसम देवेन लमलाई एससी एमएलए खुमान ताबम इबमसा लांगथबाल एससी एमएलए कराम श्याम यावना तोंगान सिविल डिपार्टमेंट की मखोक थोंगबा थोंमी कयासु सरुक याखि चीफ मिनिस्टर बिरेन मखा तादुना हाई प्राइम मिनिस्टर की मखादा इंडियाना नेशनलिज्म की अचौबा इहो अमा पीदुना लागली महाक लाकपदगी योगा मसानबु पृथ्वी की ओइना रिकॉग्नाइज तौहंदुना मालेम पुंबदा सानहले महाक लाक्टिंगै ममांगदा प्राइम मिनिस्टर कया अमा लेख्रे अदु 2014 दगी महाक लाकपदगी इंडियन सिटीजन खुदिंगमक्ता नेशनलिज्म की वकलोन लेहन्नबा पाउजेल पिरकली स्कीम क्या हौदोक्तुना कानबा कया फिरी प्राइम मिनिस्टर ना अमत ओइबो वकलोनदा पुंसिननबगी हर घर तिरंगा हौदोकपनी हाइना खल्ली पुलिस डिपार्टमेंट सु हानगुम 15 अगस्त अचौबा हर घर तिरंगा की रैली सिंबियु इंडिया मपांगल कलहननबा होनबा मतमनी बांग्लादेश थोकलिबा थौदोक अमदी युमथंगनबदा थोकलिबसिंग असिगी जियोपॉलिटिक्स असि अखोय मयाम नैनबा चंगी मसी मयाम असि इंडियन अकनबा नेशन अमा ओइरबा मतमदा थेंगनबा ngamgani अखोय मसेल थुगाइननबा एजेंसी मयाम अमा लेरी हाइबसी कौरिदबनी मरम अदुना नेशन फर्स्ट हाइबा वखलोन सि लेगिदबनी लाइबाग असिगी चौखट थोरांग अमदी करी तौरी खननेनबा असेंबली द खनसी डिबेट तौसी पखुम लरोइद मफमदा ngangnagumsi masini democracy gi fazaba maduna tabada अखोय मसेल मरक्ता मांगजबा याबा मौंगदा अमना अमदा इंसिन बिगनो लीडर अमा ओइना प्रजा मियाव फाबदा फादबा ngamba mathau tai ngasidagi hauna har ghar tiranga mafam da pangthokpa horgani aikhoigi laikhidraba leibak asigi damakta kathokhraba athobu singi mafam da ikai khumno utpa tangai phade idp singi manakta minister mla singna 15 august ta makhoiga unaduna chaklen ama chaminanaba sinbiu makhoigi awa na wari sasi angang singda athum ahau pijaduna Maribak Mazati Nungsibagi Wakalon Sandopiu Horokliba Angang Singda Ahalaman Singna Maribak Mazati Nungsibagi Wakalon Tambiu College Singda Housing Assembly Togduna National Anthem State Song Sakliba Sina Apunbagi Wakalon Maribak Ningba Hangat Halagani India Mapangal Kalhanba Maromdom Lepchaba Gambaleba Ama Ohanba Haibasi Yamna Mathautai Malemgi Oina Holakliba Geopolitics Asi Tenganaba Hotnabada Mayam Punmakna Tiranga Rally
Tirangaral Nasingba, Bangtok Pada Saruk Yabio, Hainasu, Apil Toki. Having a kind of hand like her, like I say, having a kind of any agency like the insect of the soup, insect or the soup, mother below there. Like I said, the Karitari, Kadori, Kari, Lakadori, coming Karitari, one of them. Not outside. Accumulated upon the land. And sharping away upon the debate of the there is the real democracy. And sharply upon the that is not democracy. Assembly ki Nongjomi from the Congress ki MLA Singna Ngarang House tagi walk out Tokibagi Tong Adu Miam the emotion Sagatuna political ki Kudong Saba Lona Hotnabani Haina BJP Manipur Pradesh ki Maikei di Pungdo Pagaloina Sahi Ama Helaba State Asida Talk Liba Irang Asibu Congress Party na Lotion Bapam de Haina Maral Serdi Hiramasiga Mai Lena Ngarang Bau Prada Laiba Wabai SG MLA Dr. Usum Deven ki quarter da Pamusinga Unabada BJP Manipur Pradesh ki Wang Loisu Oiba Lamlai SG MLA KH Ibom Sana opposition gi Saklon Loriba Congress ki MLA Mangana Ngarang Assembly gi 0 hour da Pukhalakiba ofam gi matang da walkout tokhiba adumak maram chadaba amani chahi tara mangal lengak pairamba former chief minister o Ibobina Assembly the Prime Minister unanabagi ayaba launanaba warep lausi haina phongdo khiba adumak yamna laibak thibani hojik chathariba Assembly mifam ase ek hobodagi Leba ki wafam kaya Kanaduna lakli opposition na hangba wahang kaya lenga ki makai dagi pokum pi kiba natana demand discussion dasu kaya kanakre laiba lenga asina irang asi losinana bathaw paikhatuna lakli center na su irang asi losinana ba hotari haina phondoki BJP lenga na mitok khandok laga maram dahlan kinaba NRC chatna hanaba honariba asida Congress ki maikei dagi chap chaba phirep amata lauthopa laitri haibo pham MLA ibom sana thamladuna Congress ki national leaders singna NRC aningdabagi wafam phongdok phongna haikhiba leirabani lan ama thengnari banina miyam kham thengna ware haibsi lengak su khangi adu Congress na miyam gi awabu puthok laga political khudong saba launanaba honanakpa laibak thibani haiki pawmising ga unaba aduda lamsang SC MLAS Rajensu saruk yaki Honorable Chief Minister Sri M. Biren Singh Maksumini adagi koigi mai khadale koi government sigisu kai masoiba ermoi hagumamde ermbai ado honorable CM nasu masana koi irang si tholok ko matamda koi security ki aho bakhar lagi Kuki na dum emit tok jabani adu gumba soiba lamba lainer mo su thokre Manipur thokliba irang asigi marakta Kuki singi marakta makoi Masel konsinaduna khut thoknabagi thodok sing leptana chatharakli Kuki Khutlai Paiba Masel konsinaduna Nongmei Kapnabada mari sire kharana asopan nangkhre UKLF ki chairman SS Haukip ki mayumsu mai tharam lep thodok adu ngarang ayuk pung mapal khara helakpada Kaching district ki palel ga tainaba Tenopol district Molnoi area da thokibani thodok adu ngarang ayuk Khutlai matiksana paiba village volunteer ni haijaba kharana Tenopol district Molnoi amadi Molnom da UKLF ki camp singda chap manaba matam amadada landaraki maduda UKLF ki maikei dagi su handuna maikei ani gi marakta chauna khuthona ba aduda village volunteer ni haiba ahum khudakta laikhide UKLF ki maikei dagi su kedar ama laikhide loina maikei ani gi marakta miyoi chingsu aso open nangki Nongmei Kapnaba adugi makha tarakpada molnomda leiba UKLF ki chairman SS Haukip ki yum adu lakliba Khutlai matik chana Paiba volunteer sing na tumna mai thadok lamki Nongmei Kapnabagi makhol aduna palel area da miyam pakhatna duna kaithel kaikhi amadi palel gi Meitei khul sing da su Kuki singna lal tarakpa manbadagi mayoknabada mayoknana sem saduna leinaki amaromda Nongmei Kapnabagi makhol tabaga palel area da leiba Assam Rifles amadi atai Central Force singna Nongmei Kapna yompham aduda sangsinana ba honabada Kuki Khutlai Paiba singna Nongmei Kapthorpadagi jangsinbak ngamdana palel police station gi area da position loduna leinaki tungda ahen state amadi Central Force kaya lakduna Nongmei Kapnariba area aduda sangsinduna asi bhakchang sing lokatki ngarangi Nongmei Kapnaba aduda laikhidraba village volunteer sing adu moregi
Changobung village dagi Jangkolen Molnom village dagi Zangsat New More dagi Kamlen Sang Singson aduga laikhidaba UKLF ki kedar aduna More dagi Kakai Oirambayai Haina Fanari Amarom da Palel gi Kuki area da Nongmei da Maram Oiraga Palel area da Makhata na Pamdaba Thodok Sing Tolakpa Yabadagi Kaching District Police ki Meitei dagi su akan bamong da Section Thorang Sing Lokat tuna laiki Amarom da Ngarangi Nongmei Kapnaba amadi Yummai Thabagi Thodok aduna maram oiraga Tenopal amadi Chandlal gi area da UKLF amadi Tuan Balup Singna Sogatpa Kuki volunteer singi marakta chauna muknaba amal leire loinana ngarangi Nongmei Kapnabagi Thodok adu thokpagi maram asisu Tuan ba source singdagi Tuan ba maram pinari hiram asi matangda akuba pau lona na hotnabada district asigi mukok thongba police officer sing pau phaunaba ngamdabana akuba pau loba ngamdana leiri Thasigi tareta kangpokpi mafam amada newsprint yauna press ki polam kya mai thabada chenaba singi matik chaba chera pibaga loinana mai Thahudaba Polam Sing Honor Natraga Council Authority da Sinanaba Wapam All Naga Traders Association Manipur Meitei dagi Takshilakdi Ngasi Manipur Press Club ki Thangjing Hall da Pangtokiba Paubi gi singi mifam amada Wapam asi All Naga Traders Association Manipur advisor come spokesperson Juris Abon Maina Phondok laduna hai press media haibasi lamdam asida leiba aikhoi mayam gini mayamda ipau yohandura mid my Singhaliba press media gi polam sing mai thaduna mahan bahai basi tasengna laibak tibani asiwal thabak thoram tawriba sing asi lengakna athu matamda thidok tuna chera pibiu hairaduna Manipur gi national highway amadi international highway asida potchei puthok pusin tawriba driver sing da illegal oiba mawongda harassment pibagi chang aduki matik hangalakli masita sengna midyeng sangbidhanaba authority laitrabra asigumba pibam asida Hairiba lambi sing asida pot puthok pusin chatpa ngamloidabagi phim amalakli maram asida driver sing da mentally physically harassment pibagi thabak lepiu illegal oiba mong da tax khomgatliba sing lengak asina thingbiu loina lambi chathok chasin tawbada illegal oiba problem ama leire haiba matamda complaint tawpham ama sembiu hainasu demand tawki measures lambin da chathok chasin da driver singbu transporter singbu harass tawbadi security measures myam do nahan kuire singang basakpa I think discussion panel of discussion myam series of panel of discussion akoi local media da tawki myam su tare but then housing for effective oi dana lei ribase I think is very unfortunate aduna housing tagidi asi effective oi ba adumba implement tawbungamba action lokhat piu abisi akogi sarkar akogi Manipur sarkar pubirba government su koi chum thamjage Kangpopi district mafam amada sakangda Khutlai Paiba singna pau namnana basi amadi pau nambada changdraba yadro polam sing mai thakibagi mayokta lamdam asigi paumi sing nomagi oiba sintha leptuna wakat khungyang chaksin khre hairiba thodok asi thasi tarki numit yungba matung pung amarom tarakpa matamda Kangpopi district ki mafam amada pause amadi mari leinaba polam sing adu lauthaduna mai thaduna mankibani thodo asigi matang da thaski Nepal da amju amadi EGM gi apun mafam ama pangtoktuna thodo adu akan mamong da condemn tawbaga loinana thawong asi democracy gi fundamental rights po singnabani haina lawbaga loinana nomogi oiba sintha leptuna yaningdawi mafam asi Satabani Ngarang Manipur Press Club the Sataki Wakat Kongjang Aduda Saruk Yakiba Amjugi Vice President Rajong Thongbam Hairiba Thong Adu E Pauga Mari Lane Labab Polam Sing Aduda attack to Wani Haina Lode Madu Media Kunai de attack to Wani Haina Lowi Media de attack to Wahibsi Constitutional period right to speech and expression the attack to Wani Loinan democracy fundamental Singnabani Haina Lobuga Loinan Thong asi akan mamong da condemn towi haibasi lengak amadi leibak sinthungna khangan ba mathok tai haibadagi wakalon da chathabani mahakna hairiba thodok asi nongthil pop ta thokiba amadi masida security advisor Kangpopi DC SP Kangpopi police amadi security force sing kari tawraga leibage state asigi highway sing paliba BJP lengak asina ngak senbada fail oire haibasi mayek chenga tak le phondokhi Hairiba thodok adugi matang da governor Manipur chief minister IPR minister security advisor amadi DGP na memorandum
DGP da memorandum amam su pisinkhre role da attack to win log de printing material da attack to win log de madu koi media da attack to win log media da attack to have si koi leba asigi constitution da piri ba freedom of speech and expression da attack to wani madu da attack to have si koi leba asigi democracy fundamental fabric da attack mar maduna madu condemn to bagal na madu ki strong message ama lenga and across the length and breadth of the country koi India pomba yo honba mathak ta ha ki wakhal unda ngasi koi amju gi amadi EGM gi and also koi manipur da leba media organization khuding makki electronic print khai de bid loina makki journalist ka tana tana masida thabak tori ba mipam hadi every member every employee khuding mang na masida ngasi si pul laga manipur press club sida koi myam si protest demonstration ama koi tausi han koi se tawmina Sahitya Sewa Samiti Kaksinga Chatli Chahi Lisingani Kunmari Oina Pigi the Bamana Sing the Bak Aiba Ibi Sing the election correctly. Hari Pigi the Bamana Sing de Yambem Mani Sahitya Mana Naina Wareng criticism Yandrembam Suralata Puraskar Warimasa Novel Singku Marang Lema Ningsing Kabir Dasmana Saireng Ketri Chauba Translation Award Handok Paladik Ketri Nalini Sahitya Mana Manipur gi Mapalam the Leba Manipuri Aiba Sing the Piba Yandremam Godadhar Ningsing Mana biography autobiography drama Lampoi Warini Pisila Kataba Laksing Adu Ing Kumjalising Ani Kumatoi Degi Kulumdoi Fogi Manong da Fongba Ogadabani Aduga Lyric Pisinbagi Aramatamna August Kuntramato Heda Oigani Aiba Aibi Singna Lyriki copy Ohunga Loyana Masamasagi Biodata Adhar Amadi Photo Soup Pisila Kadabani Akanaba Jury Singna Tengkang Ohumlak Tokna Yeng Lamatung da Chahi Sigi November Tada Mana Panglagadaba Aiba Singi Ming Lau Tokani Amadi Mana Sing Asi Matang Sahi Lisingani Kunmangagi January Taramangada Lantokani Hari Malayam ki Santi Purakna Honariba UNO ki Masa Ama Oiriba UNESCO na Sinduna Chahi Kudingi Lepalaitana August ki Det Mapal Kudingi Malayam ki Ilhomi Singi Numit Haina Pangtok Liba Numit Asiga Mai Lenana Hujik Meitei Kayadagi Manipur ki Ilhomi Oiriba Meitei Singbu Muthat Kinanaba Honar Liba Asigi Ngaktok Nanaba Torang Lokat Piu Haina Haija Zero Pisin Kre Haina Aksuna Thadro Pachol Amana Hari Zero Aduna Makata na Pondok Kibada Chahi Lising Ahum Henbagi Puari Lajerba Meitei Sing Asi Ing Nasikna Santi Oina Manipurda Kundazariba Purup Amani Purup Asina Sports Culture Martial Arts Chingba Hiram Kayada India Bu Malangwi Thak the Saktak Tuna Lakli Adabu Ikan Kaudana Kuki Narco Terrorist Singna Hokiba Mamang Sahigi Me Ahum Dagi Apo Makalgi Khulai Failna Karisu Kangjadraba Icham Chamjaraba Meitei Sing the Onsinduna Dandarakibani Asigum Laba Kuki Singi Hingsai Tambagi Thong Sing Asidagi Ngaktok Nanaba Hotnabada Malayamgi Oina Santi Purak Nanaba Hotnabada Achobutadang Lobi Riba Miwi Bagi Punsi Kanaba Hotnariba Amadi Cultural Heritage Singbu Ngak Senduna Tamnaba Hotnariba Malayam Miam Kidamak Kathok Tuna Laklaba UNESCO na Akan Mamiyang Sangbi Nanaba Hijrakli Masiga Loidana Meitei na Tareba Awaba Asi Look Asigi Pambakta awareness Pibiduna Malayam Miam da Kanghan View India Government Amadi Malayam Oiba Security Agency Singna Meitei Singbu Ngak Selhan Binanaba Thorang Lokat View Heritage Site Sing Kananaba Meeting Mateng Pangview Amadi India Government Meitei Furup Loinana Mai Lainaba Singa Wari Sanaduna Lan Loisanaba Hotnabada Mateng Pangview Haina Haija Sirol Aduda Puning Singsinki Organizing Committee Numit Neni Kananainaba Mifamna Sinduna Pokpadagi Siva Pawagi Thoram Singda Honglakliba Machat Amadi Masina Kunai Senate Lon the Piriba Setangi Matangda Hokyo Jun Kunitoi Kulumdoida Pangto Kibat Numit Nini Gi Workshop na Lokyo Warep Adu Lebak Miam na Ayaba Pibagi Thoram Amang Asi Palace Compound Labor City Convention Center the Pangto Kri Asigi Thoram Adu the Art and Culture Gi Hanagi Commissioner K Radhakumar Singh na Moderator O Kibaga Loinana Tongan Ba Wangang Loi Kya na Lokyo Warep Singi Matangda Warep Wapam Kya Thamki Pangto Kibat Thoram Aduga Mari Lenana Organizing Committee Gi Convener PAODAM Thakaba Meitei na Hai Chahi Asigi Jun Mapanda Nandam Asigi Laijariba Naki Oiba Chatnabi Kaya Sing Mangtharak Pagi Matangda Khanaduna Warep Ama Loki Warep Asigi Matung Inat
था अदुगी तारानि थोइदा अमुक लुप तारानि पाना लोइनना नाकी ओइबा पोकपा लुहोंगबा सीबना सिंगबा का हेना मिटौ तंबा मानबा अमदि मपालमदगी चटनबी कया पुसलकपना मरम ओइरगा सेंजाव पाइबा कयाना अखोगी चटनबी असिबु नमथदुना मपालगी चटनबीना महुत सिन्ननबा होनरकपा असिगी मतंगदा नाकी ओइबा लाइनिंग लाइसोन न सिंगबसिंग मांगखिबा तारे हाइदुना वखलोन मानव सिंह पुनसिंदुना एमयूदा मियामगी ओइबा खनन हिनगी फम अमा पांगथोक्तुना वारेप क्या लौखि हाय वारेप सिंह अदु ngasi मियामगी ओइबा खनन हिनरबा मतुंग मियामना अयाबा पिबिगदोरिबनी अमदी मिफम असिदा लौरकपा वारेप सिंह अदु लमदम असिगी लेखाई लेखाई की क्लब अमदी मैरा पाइबी सिंगा खुसमनदुना थबक चंगसिननबा होटनरगनी हाइखि खुदोप सिनबा पिनबगी कोई मपांगी सनबी कया से कोई मुसी मतम साना थिंगौत्रगनी कोई लाइन बन लमदम ओइबा इरमदम से नोमदी कोई मिखा पोन बसोदन ओरकनी न खंजर कांदा मसदिगी कन्ननबगी दमा कोई तंगाई फंदना कोई खोंथांग असि लफचर खन्या बिसमा लापिरिबा पाउसी अमदी प्रिंट मीडिया सिनाउ पुनमकी मफमदा आई ngasiगी कन्वेनर ओइना आई मियामदा पाफनसी थमजरी A one-day national workshop on agroforestry for green economic transition and climate resilience, exploring nature's infinite potential for unlocking natural economic zones in Northeast Hibisida Nongmei Oiba workshop of the Department of Forestry Schools of Agricultural Sciences Manipur University National Pangthokari Manipur Institute of Management Studies की conference hall the Pangthok Pathoram Aduda Vice Chancellor Manipur University Professor and Lokendra Din School of Agricultural Science Manipur University Professor Gopal Kumar Nirola Secretary Chairman and Managing Director Global Green Growth Dr. Chandrasekhar M. Biradhar Finance Officer Manipur University Professor E. Nixon General Manager Naward Manipur Fartha Mandal Nasingbana Sarup Yaki Nasiki Thoram Aduda Vice Chancellor Manipur University Professor and Lokendana Pundo Kibada Agroforestry na Farmers Singi Semetlon Hagat Hanbada Chauna Mating Oigani Masibu Hana Chakot Hananaba Ekoi Punamakna Simpam Asida Chanchin Yanaba Matok Dai Miamna Kangani Manipur Asi Potential Yam Leba Masagi resource yamna lejabal lamdam amani haibasi lamdam asida makhal kyagi chinjak phangi masigi manonga GI tag phanglaba black rice sahau asisu amani ngasidi akhoi lamdam asidagi puthokliba chahau malamgi miyamna pamna chanari agroforestry gi lambida changchin narba changchin bana akhoi lamdam asida leiriba sinmisingi economy da chawna mateng Pangbata natana lairiba aing asai khal asida su yam chauna mateng oigani haiki All Manipur Bodybuilders Association gi mejeng makada Imphal East District Bodybuilders Association sinduna ngasi 21st Mr. Imphal East District Bodybuilding Contest 2024 Pangtokre Sombung Community Hall Imphal East Pangtok kiwa thorom aduda Tongan ba Jim Kunithoi Romgi Sanori Singna Sarup Yaki Contest asigi makok tarakhraba singdi men's sports physics category da wild gym hatagi KS Roger Ali Master gidana X Fitness Wangkhai gi Laisram Modu Junior gidana August Gym New Second gi Sinam Momosa amadi senior dana The Gym Reborn gi Muhammad Fazirul Hakni Aryan Theatre ki building asi saba matamda aranba kya toromduna theater asita hojik drama tawba yadana leiriba asi atu matamda drama tawba yananaba singadabni haina Aryan Theatre ki artist ama oiba Laisam Bimolana phondokre wafam sing asi wahangbam laikai dalaiba Aryan Theatre mamangda drama artist kya amadi Aryan Theatre ki member kya yauna pham ki wakat mifam aduda phondokhibani man khata aduna Aryan Theatre haiba asi matam amada miyamna aduki matik Kangnaramba adu hojikti Aryan haibada kana amatana kangnadre matam abada mafam takpada Aryan haibada loina kangnaba adu hojikti Lakshmi Kitchen Polo Hotel haina oina kangnakre masigi maongda orakliba asi Aryan Theatre asi maina chakibadagi anowa building sabmatamda contractors sing aduna phajana saramdaba aduna maram oiraga hojik drama tofam hall matik chana laitaba
hol asi sabada masagi dukan sandoknanabagi matogum saramba asi nuaite All India Radio gi drama record tawba matamda hanadi Aryan Theater asi adum yauduna lakpani adubu hojikti Aryan ge Kanada pau faunagani haiba khangdabana maram oiraga thorom yauba fawba phanglaktre masi hol sabada aranba tawriba singna athubada semdokadabani artist sing asigi platform ma leramba adu mutkiba tare Aryan gi committee singna athubada meeting kauduna warochin of puraknaba honadrabadi Aryan Theater leiba asi haiba si mutkragani haiki ane ching da kamna di ja asi minister pham Paiba mayam sinadi asa osang mayam sinadi irang nem thare manipur irang nem thare haiba do adu gi anshan do ina ma moi ju pire ene khol nyam chinglem na leige na kadai ju chinglem mi ja wang si ne chinglem mi sina isi ji kai ni theater gi oiba magun do amati yaudre ba leige se adu ni hoji haina ri se sigi phibam da Lan gi chitel phanglaba singna mateng pangba koi chatlamba miyamda pubu thangma ngamloidaba demand kya torokpadagi khangma ngamdabadagi yumding mapal thoknadre haina ichamgi hanagi president N Rajendro Elias Boy nangasi khundrakpung awang lekai deriba lai panganba community hall da pangthokpa Khamelok lanphamda laikhidraba laimayum premgi apokpida inkhol pata kusinabagi thoronga mailena phondokre Hokyo chahi June tarane thoida thokiba Khamelok lanphamda sokpadagi Laikan narunaba matungda October 18 da laikhidraba laimayum premgi leihoriba imung manung masagi inkhol leitabana khundrakpum ong leikaida leiba asanba yum amada leirakpani laimayum prem laikhidraba matungda mahaki imung manungna Tengnariba awabada mateng pangnanaba N Rajendro Elias Boy gi kuthangda mahaki masanupa nongthomum Ajoy Elias Pelena Taurem Kuning Thekta point manga chawba inkhol ama leiraga mateng panglakhibani Ajoy na leirakliba inkhol gi pata Rajendro na AT General Headquarters gi advisor Ranjit Elangbam da kusin naki Ranjit Elangbam na General Headquarters gi mahut sinduna AT Unit 16 gi commander Mongjam Bhajan da kusin naki Mongjam Bhajan na laikhidraba laimayum prem gi apokpi laimayum memada kusin naki thoronga mai leina Rajendro na makhata na phongdokhibda lan gi chaiteng khangliba micham miyam da puba thangma ngamlaroi da demand kya toksilakpana Tengnariba lan asi aikhoi masel onsin naraga khangtap ta losin khigedra jingnaba forokle etina amato ena punsinduna yeknaba mayong yananaba thorokliba asumna thorokpada lansu mai pakani India lengak nasu lumna logani lan asi thengnagadaba yam watli landa thawai thakraba athobu singi leihoriba imung manungna thengnariba awabada mateng pangbaga loyana landa sokpadagi soinai hauraba singdasu mateng pangminasi haiki tawbidana aigi thawaina kontra pi khaba athobu sing sina khanjaram da ilamdang da thawaina kontra pi da sakhiba makoina khanjaram da photo amatam akoi lan simai pangna bo hona bada koi ngasi arambaina apunba ma sagal aga lawreba phiretse simai tawdun leibiri lup kuding maksu apunba ma sagal minaraga lan thengargadi da government ju khamanga moi state government ju khamanga moi Manipur state asida langi chaitheng namaram oirga miyamna yamna wanaring marak asida mahiloisang singda selgi demand tawduna mahiloisang singda ayek apan piriba asigi matangda Manipuri mafam kaya da selgi demand tawbigano mahiloisang sing asi free zone ohen view haiduna ngasi fawda lup kaya na wakan ipam pamduna amadi haijaduna lakliba asigi saruk ama oinang asi Imphal East District ki manung channa leiba Moirang Kampu Khewa Bazar da leiba Northeastern English School gi staff non teaching staff mahiroi sing amadi parents sing na school campus da wakat mafam phamkri wakat mafam aduda aikoi ingna chikna mahi tamjage mahi tampham asida ingna chikna mahi tamba ngamhanbiu mahi tambada ayet papibigano amadi Landam sige tuan balup sing na mahi tampham sing da puba thangma ngamloi da sel gi mateng haibi genu haiba placard kaya paidna wakal pham khiba aduda saruk ya khibi mahiroi gi guardian amadi oza sing na asuk wanaraba matam asida sel gi demand tawduna amadi puba thangma ngamloi draba demand tawhan janing de haiba pham yauna mioi kaya na wangang khi
Chaliba Thasi Hokiwatang Ahumdagi Mga Fawda Kalimpong Committee Badminton Hall Darjeeling West Bengal India the International Sports Games Federation ge Mejang Makada South Asian All Sports Federation Nepal All Sports Games Federation Amadi West Bengal All Sports Games Federation na Kusamnaduna Sinduna Pangthokiba Third Asian International Games 2024 da India team the Saruk Yaruba Amadi Best Instructor gi Mana Pirak Laba Manipur dagi Official Long Jump Mangal Sana Amadi Taekwondo Mashanada Masters Fighting the 70 to 73 kg category the gold medal lorok laba Thongam Tabung ngasi taram okre Mangal Sana di Tabung na Imphal da leba Veer Tekendra International Airport ngasi hek thunglabaga Arambai Tengol headquarters ki Lions Brigade ki team amadi South Asian All Sports Games Federation ki official sing na leiporeng siduna taram okhi games adu the L Mangal Sana Meitei na Taekwondo Masana da Masters Game da India gi mahut sinduna 73 to 75 kg category da Sri Lanka gi Tajuddin bu aduga Thongam Tabungna India gi mahut sinduna Bangladesh ki Saripu 70 to 73 kg category da Meitei upiduna gold sing lower kibani hari Bistupur district ki manung chanba ningtho kongda leba MS Khongnang gas agency ki consumer sing gas phangdabagi awaba bayok nare aduga gas ti handana subsidy changlak le haiba local media sing da paw yorok padagi gas agency asigi oiriba phibam manipur lenga ki CAF amadi PD department ki staff sing chinkre ngasi chat ki bayeng chin khongchat aduda CAF amadi PD ki OSD POL Hobum Bobby FCS OA Naurem Johnson OA Y Hitler Saruk Yaki Yangchin Kokchat Aduda Saruk Yaki ba staff singna Khongnang gas agency ki office changduna makoi staff singa loinana gas pithok pisin tawkhibagi gas lakpa amadi pikiba stock position gas lokhibagi amadi mai leinaba chechang sing kupna yangchin ki MS Khongnang gas agency ki official amana pongdok kibada Manipur thokli wirang asina maram oirga red zone da leiba Haran Valley Indian Gramin Peter ki office su afam sida oirga home delivery chatli aduga mamanga internet phangdabana maram oirga backlog leibasing nauna chalan entry tawbada nauna subsidy changnabani subsidy changlak libasing gi gas lobagi leite hari ngasi khongchat aduda OSD POL Haubum Bobina phongdok kibda local media da paw Europe padagi MS Khongnang gas agency asina miyam da kari karamba cooking gas Pangalibuge Haibadu Yankchinana Balakpani, Hokiba Thasi, Nifal gas ki transaction report, Yangbada opening balance 177 stock receipt 324 fill cylinder Taramato defective cylinder Nipu issue cylinder Chahonga Kuntramanga empty cylinder Chaniga Humdra record Fangle daily sales record Amadi Atai Chechang Sing Nikina record Toramde gas stock to physical the Laibaga system the Layam Libasiga Manaram Dre manager su out of station Oibana Chap Chaba report Pangamdri Aduga physical appearance Kidi report Manaram Dre Madam Sina Makatana investigation su Tokigani Amadi Miam that Changnaina gas Panganbada Kudong Cha Daba Laibasing Kangdok Laga Miam the Changnaina Fanganaba Honagani Mafam Sita Natana Manipurgi Atem Fam Singatsu gas Changnaina Fanganbada Pangdaba Leragadi department the Pau Pawiru Yangshinzage Hike Poina Ayumba surprise visit lagta agadi sigi kana system sing laitaba sing sisu phajana thambira mona koina moida request taujare aduga kaigumba any agency mana koina smani inspection lakchaba matamda hairiba documents sing ase adegi home delivery gi laiba kana sing ase documents sing ase phajana thambiram da targadi akhoi moi gi mathak agency sing sigi mathakta action logjagani thank you very much Indian Youth Congress ki Humpumari Suwa Pok Numit ka may linana Manipur da su Humpumari Suwa Foundation Day August 9 da Kendra Kuding da Uwa Thaduna Pangtokre Thoram Aduna Manipur Youth Congress Committee gi Thongwi Singh Amadi Indian Youth Congress Manipur gi in charge Sarifa Rehaban su Sarugyaki Congress Bhavan da su Youth ki Firan Singhatuna Kendra dagi
उवा थाबगी थौरम सिंह पांथोखी थौरम अदुगा मरी लेना मणिपुर यूथ कांग्रेस कमिटी की प्रेसिडेंट निथौजम पॉपुलर ना फोंदोकपदा महुसागी खल ngakna thamba haibasi youth singisu yamna chawba thodang oibana tangai fadana tawdaba yadabani haibagi wakhalonda pangthok libani hojik thengnariba awa ana mayam asi kharadang oirabasu ko hananaba sinbani rajniti gi ki natana tongan ba थबक थोरम सिंगदसु यूथ कांग्रेस कमिटी ना अचौब थौदांग लौदुना सरुक यादुना लाकली मखातानसु याखिगनी हगोलकलिबा नहा सिंगदा थबक फंगदबगी अवाबा लैबा कुइना थबक हाइदोक्तबगी एस बार ओइसलक्तुना खुदोंग चादब कया अमा नंगहन असिना थोहलिबा अवाबा कया असि यूथ कांग्रेस ना जस्टिस फंगननबगिदमक लेपलैतना कोलाउ लाउदुना खोंजंग चंगसिन खिगनी हाइबोफमसु फोंदोखि justice nahasing da pina nabagidamagta justice phangana nabagidamagta koi khongpham amabo hongdoktana koi khongpham ambo lengdana koi honagigani haina mayam da ngasi 64th foundation day Indian youth congress kamari leinana manipur pradesh youth congress committee ki president ningthaujam popular laihakna mayam da madu gi thajaba commitment adu pijari thagacha ngasi august ki tang 8 humphumari Malang afam kuding na pangthok na bugum Scheduled Tribe Demand Committee of Manipur SDDCM na sinduna International Day of the World's Indigenous Peoples ki palan thoram Manipur Press Club ki thangjing hall pangthok kare pangthok ki ba thoram adu da UN na lisingani kunmari ki oi na piriba thim gi mathakta India ki phiban nong da yelhomi Meitei ki phibam haiba local thim amasu SDCM ki makedi khana naba phukat ki thoram adu senior advocate hanagi Manipur Human Rights Commission ki chairperson Khaidem Mani amasung SDCM ki working president Lieutenant Colonel Laisram Lokendra retired na ani na mathang sina athoi mithunglen amadi thoram mapu oibaga loinana SDCM ki chief patron M Naudulan Khomba advisor Professor Ais Jayanta Kumar Su Dais the Funky Aduga Manipur University ki Law Department ki Head of Professor Yumnam Pramananda Amasung Federation of Homi ki President Sapamcha Zadumani Anina Resource Person Sing Oina Wanganki Hokiwa Ingsok Lisingli Kuni Toida Pangthoki Manipur Public Service Commission MPSC na Loba Manipur Civil Service Combined Competitive Exam the paper to the question ani chayet naba yaurambagi matang da MPSC da che thaduna khan khrabasu ngasi fawwa pakhum amata pidna lairi chayet naba laikhiba question ani dugi grace mark pigidabni haina Democratic Students Alliance of Manipur desam ki makai dagi takshilakdi wafam asi ngasi kwakaktil leiba desam mayai lochangda pangthokiba pawgi pham amada lup asigi Secretary Education Romesh Oinam Sana Fondokibani Mahakna Makhatana Hai Pangthokiba examination adugi question number 31 da hangliba question asi 1996 ki common admission test CAT dasu chap manana hangki haiba question adugi answer option B haibadi ashel defend oiki maram asina MPSC answer ki the piriba option C asisu oibiyai masina Ingsok isini kunithoi the Manipur Civil Service Combined Competitive Prelims Exam thakiba singda yamna dab ohenki amadi question number 61 da hangliba question asisu Xavier Aptitude Test XAT 2010 dasu hangki matam mamangda hangkiba amadi MPSC da hangliba question ani asigi statement asidi manai adumakpo MPSC na piriba question asida asoiba yauri madudi question asida MPSC na wrongly haina hairi adubu wrongly haina hairabadi MPSC na piriba option sing asi answer oiba yaba ngakto oina pire negative mark leiba asigumlaba exam asida chay naba question yaksilakpa asina exam thakiba singda yamna chamam naba ama ohele chay naba asigi matangda chahi asigi July 10 Desamna MPSC da kangan kiba leire adumakpo MPSC ki makai digi ngasi fawda pakum amata pidna leiri masi Desamna singnaba loina hakchina lawi karigumba ngasi dagi numit mangani fawgi manong da MPSC na asoiba asigi matangda khongthang amata lokalaktaba thoklabadi desamna exam asi thakiba experiencing amadi miyamgi interest da law court ki bateng loragani haina mahakna makhataki
कनोगी 2010 दा जेट एग्जाम दा दी हजके हाई स्ट्रॉंग हाई वाई से हापक हंगी अदुगा मसिदा स्ट्रॉंग हाई वाई ददी हायक तारगदी अंतक एमपीएससी न पीरिबा की आंसर की दा ऑप्शन ए न पीरिबसा मसि चुमंगदबनी अदुबो हाइबा रोंगी हाइबा वाई से हापचलकन मरम ओरकांदा पीरिबा ऑप्शन मरी सि मनुंगा अचुंबा आंसर अम फाव यावदे भारतीय जनता पार्टी नंबोल मंडल की एक्सटेंडेड एग्जीक्यूटिव मिफम मंडल असगी नंबोल लेबा ऑफिस तंगसी पांगथोखरे थौरमदर मणिपुर लेंगा की एजुकेशन लॉ लेजिस्लेटिव अफेयर्स मिनिस्टर थौनावजम बसंत कुमार बीजेपी मणिपुर प्रदेश के इंचार्ज बिष्णुपुर डिस्ट्रिक्ट के इंचार्ज एल मीनावंत बीजेपी बिष्णुपुर डिस्ट्रिक्ट कमेटी की प्रेसिडेंट आर के बीजेपी नंबोल मंडल की प्रेसिडेंट एस ब्रजमणि बीजेपी नंबोल मंडल की वाइस प्रेसिडेंट एस शनाजावा नंबोल म्युनिसिपल काउंसिल के केयर टेकर चेयरपर्सन सीएस बसंत लेमपोपम जिला परिषद मेंबर के जेम्स संजेम्बम पुखरमबम ग्राम पंचायत के प्रधान एन बिरजित इसोक ग्राम पंचायत के प्रधान डब्ल्यू देवेन ना अथोइब मिथुंगलेन सिंह ओइना सरुक याखी थौरमदुदा अथोइब मिथुंगलेन सिंह ना बीजेपी लिखतलंबा लुचिंग सिंह डॉक्टर श्यामा प्रसाद मुखर्जी पंडित दीनदयाल उपाध्याय अमदी भारत माता की मफमदा लैकतुना हौदोकलबा मतुंगदा पार्टी सिना मियामगी दमक पाइखतकदबा याइफा थौरांग सिंह की मतंगदा वफम क्या कनकी थौरमदुर बीजेपी नंबोल मंडल की प्रेसिडेंट एस ब्रजमणि ना मंडल असिगी एग्जीक्यूटिव मेंबर सिंह ना कथोपगा लोइना थबक क्या पाइखतपदा अचौबा थौदांग याबीबना मंडल असीना मियामगी याइफननब थबक क्या पाइखतप ngamle haina thagatpa phundokhi Manipur da ngasi mag agricultural land mangsalakliba asibu kananabgi damakta Manipur government na honaduna lakliba Manipur Conservation of Paddy Land and Wetland Act 2014 asibu sogatuna Kongpal Youth Voluntary Organization Kongpal Mamang Sabal Lekaina Kuanba Jagada Laiba Local Singda Kariguma Makal Amatagi Agriculture ga Mari Lenadaba Construction Tauhan Daba Haiba Achet Warep Loduna Lai Warep Asigi Wangmada Tuhan Tuhan ba Lopu Kayana Lopum Asida Construction Tawani Haiduna Laki Adabu KYVO gi Maikei Agriculture ga Mari Lenadaba Oiragadi Tawbigano Haibadagi Lopu Sing Adugi Kongtang Sing Handoki Adabu Handak Ikoi Kuidra Katirgau Kendra MLA Sheikh Nur Hasanna Mahak Masagi Lopamni Haiduna KYVO gi Athingwa Asigi Mayokta Pau Horiba Lopam Asida Mahak Masayauna Ngakuna Overpowered Ching Lebak Tonjilakliba Asi Kudakta Lepiu Haina KYVO gi General Secretary and Premsan Singhana Pondroli Hiramasiga Mailena Club Taruk KYVO OYO EYCA NEYDO EYDA amadi NCC na sinduna ngasi Manipur Press Club ta pangtokhiba pawgi form amada club sing asigi mahut sinduna mahak na hai athingba asigi mayokta ngammi haiduna KYVO bu usit hoi daba mongda chingleibak asi local asigi labukta makhatana thonjilak labadi madu tholakpa phattagi daita punama MLA masana pujagadabani loinana thodo asina maram oiraga noksi chana laimineriba Meitei amasung Meitei pangal ani marakta thoaningdaba thodok tholakpa tarabadi madugi tekchak punamaksu MLA masana pugadabani haikhe loinana laingak asina athuba matamda hiram asida yengsin biduna thabak lokhat piu amasung local asiu kan view phonokhe Hadaraga Maitore Suma Mayam is a woman at Tumu to the beings and view, high was in my home, Butrokana, Tanariba, Chisana, living in the river, you know, living in the river, came some people, and Imaki Marga, living in the river, to lose the Maranga. Talk about Tony to talk about the machine died came receiving whenever they will say to Hassan, who don't have said, I am young from the president from the Tunsay. Aikoi relief camp the labor worry at over the Aikoi Yumda Anjil Hanbiu. Lengang na athu da yumda hanjinana ba khongtang paket pidragadi yumda hanjinana ba ekoi punna phirep lorgani masida tholakpa phattagi daita pumba lengang na pugadabni haina thokleba irang asina maram oirga Kuki Khutlai Paiba singna yum sing maina tumna thadokpi kibadagi Manipuri tongan ba pham kayada hangliba relief camp singda changapam lodun lairiba masagi ponapam lamdam asida Fauba refugee amagum Lairiba Bishnupur district Kumbi Kendragi
manung sanba napot tangjeng gi praja kya na phongdroli kaksing gi relief camp amada leriba angom chambam ongbi rita leimana phongdrok khibada ngasi tha tarom rom suraba irang asina maram oiraga ngasi fawba relief camp singda changa phomloduna leiri masina aikhogi isagi iramdam asida refugee amagum leibasi aikoi ware sahi henkre khangdana leiba ngamlaktre tungi asa usulaktre aduna aikhoina aikhogi iramdam napat khulda changduna hanagi punsida hingba pamle lengangna ahenba security thambiduna khul asida changba yanana senbiu napat amani sugunu thong asisu sabjin biduna hanagi punsida lehanana hona biu karigumba lengangna tuminna asum leiba taragadi aikoi miyam prajana napat khulda changnana ba firep lawragani masida apapatagi daita government pugadabani haiki napat khuldagi haujikna sugunu kendagi tangjeng mangjing relief camp ta leiriba yumnam ojit maiteina haikibda prime minister gi housing laklabasu yum sapam leitabana madusu fangre low uba yadabgi government piba compensation su mai chak taba singna phangkhraga mai chakpa napat tangjeng khulgidi ngasi phawda logi compensation amata phangri haردuna masa masagi yum napat tangjeng khulda chang nanaba lengak na athuba da sinbiu napat khul asigi ngak selwa security asi Bishopur district SP control makha da thamduna napat amadi tangjeng khulda changba yahanbiu karigumba lengak na thabak oina lokhalak tragadi praja miyamna changna no firep lawrgani haiki lengakna Oriental College dagi kaithal manbi fawda leiba lambigi nagyet ki patadar singbu encroacher ni haiba wahi lawthopio haina NH37 affected land owners association na lengak poning chinchilakli hiramasiga mai leinana ngasi Manipur press club ta pangthokpa pawem from amada association asigi secretary irengbam Gandhajit na hai hokiwa chahi lisingani kulumdagi November thada haiba lambi asi 24M RO oirgani haina eviction notice ama thokduna khudakta leijramba malsang sidokpa horakki hairba order aduda lambi paring asida leiriba patadar sing asi encroacher ni haina palli masi yamna laibak thibani hairba patadar sing encroacher amata nati ngasi su len khazana thiduna leiribani loinana hairba lambi sembagi thabak asisu National Highway Act 1956 ki niyom lana jathaba thabak amakhakni maram asida lengakna numit nini fawbagi manungda patadar sing encroacher ni haiba order aduda palliwa afam lokthokadabani karigumba patadar sing asi encroacher ni haiba targadi lengakna chapchaba document sing puthokpiu haiki Oke, masih zaman nari, mana teman-teman tahu kiba, order tahu kiba, encroacher ni hai ko mato, di sini bagi tigi, kita tak tahu kita ni hai baca, tapi pada tak, kita mana, karena mato pressure tahu jeningi, aduga, kali kumba, aku ini encroacher ni hai baca lagi ni, ngasi mak sarkar ki bagi tigi notice mak tahu tu nari, aku ini encroacher ni hai baca, hai biu, adu mana people ngam terkati, ngasi nomini ni semua mana people ngam terkati, aku ini encroacher ni hai baca hai aja, masih kecil biu hai ngam tu. Thobal district ki khongjom kaithal da leiba Southern Youth Incentive Association siana sinduna leptana chatharakpa khongjom circle ki manung da leiba mahi mithoi mehelaba singda puning thogatpagi kullak suba thorom tekcham da leiba tekcham girls upper primary school da pangthokre thorom aduda sia ki president L Syamo Manipur University ki college development ki director Dr S Jivan Kumar Manipur lenga ki industry loshangi retired EO CH Chandramani retired supervisor K Dhananjoy AG Manipur ki retired senior auditor CH Iton retired librarian S Jogendro CH Birchandra retired inspector CS Angauton retired S Luke DIPR assistant director S Devan retired EO Panchayat S Zayendro amasung retired junior engineer M Tombina Singna president member oina saruk yaki thorom aduda kosemna lawa SS LC exam 2024 da Manipur Pumbagi oina arts stream da second position takibi sapam dagi TG High Secondary School gi mahiroi sapam langlen chanu yauna bosem gi ISSLC examination 2024 da grade 1 na pass to runa mai palaklaba mahiroi tarapan punna mahiroi kunda acham khudol pot sing sel amadi certificate sing yanthok tuna pokning thogat ki
Langpo lakpam samandana Hai kibda kumsi sahi lisingani kumari asidagi bosemge anauba grading system ama chatharak padagi siana mahiroi singbu CGPA 9.83 dagi mathak CGPA 9.67 dagi mathak CGPA 9.50 dagi mathak amasung CGPA 9.17 dagi mathak ta laibasing haina kanglup mari thokna khaidok laga puning thogat pani chatliba chahi asidagi hauduna kosemna lauba ICS LC examination the science arts amadi commerce stream the first tagina 10th position forward the lakpa mahiro sing the pigidaba academic excellence award haiba masu ngasidagi piwa hore hake Brazilian nupa amana mahana tonga adu tongbu phanghaudabadagi sehaudre hari Rio de Janeiro de laiba Adriano Assis Koba miyoi aduna flight onana ticket book tauki mahak Cascavel dagi Guarul host tana paigada bani adu mahak thengna thunglabana maram oiduna boarding gate changan khide mahakna haikibada airport counter da kanamata lemde airline worker amana mahak po plane tungnana ba board tawba yahan khide makhoi ani yamna kanna mari yenaki mahakna tongba panghodra plane adu kai ki maduda tongba passengers sing tharga mi pamathoi siki assista yakhani pan suba passenger oigedabni hari ahanba damhak yamna sounding ki adu butungda plane adu crash tawre haiba khangki kanna yetladuna maku plane adu tohan khidaba nupa adu thiraduna mahakna harawna konki nupa aduna yakhidaba aduna mahaki punsi kankhibani haina Adreno Asisna fondoki bypass at year turbo prop plane adu control tawba ngamdabadagi koirei leiduna nongthakta pairamlaba matungda bin hedoda crash tauki plane adu da tonglakpa punamak siki lisingani kulumdoi January dagi Brazil da thokiba crash singi manungda ngasigi thodok aduna khwaidagi sathiba amani oiri hari Jammu and Kashmir gadan tanakta ngasi security force sing amasung terrorist singagi marakta kan khutthokna khre hari thodok adura lanmi ama sathina soki akan naba paw phangbadagi South Kashmir gi Kokarnak forest area da security force singna operation chathana ba sakchen ki terrorist singna hana nongmei kapsil laki security force amadi police ki apunba team aduna su handuna nongmei kapki Jammu gi Doda faurga terrorist sing adu Anantnag tamna changchil laki bani hari official singna hai ki bada hojik chu makha tana leptana akan memang na nongoi kapnari hari Kupwara district da line of control da Pakistan ge border action team na attack chatharak pa adusu army na mai pahan khidre hari Doda district ta chathakiba attack adu BAT ge shadow group ama oiriba Kashmir Tiger na chathabani haina claim torakre aroibada maroyo paw amuhanna Leibak ki chakot thorang amadi kari tawsige haibadu nainanaba assembly da khanasi debate tawnasi paukhum lairoi da mafam da ngangnagum si haina chief minister and birena haikre press media ki polam sing mai thador mahan bhaibasi tasengna laibak thibani haina all Naga traders association Manipur gi maike dagi fongdorli One-day national workshop on agroforestry for green economic transition and climate resilience, exploring nature's infinite potential for unlocking natural economic zones in Northeast Highways. The workshop pangthokre. Loinana Brazil the plane kaiv the miyoi sikre. Nasi damak dari PAODAM pijaba matang asida loishinjare mejang tabir bu khwai puno pu amuka hana khurumjari